Praise the Lord. Nungsizerba yengbiribe chilinaw che chalima pabung sing marup sing waja sing mayam pumnamakpu dayanan laishramna kanbibagi mapu loina biba thadok pidaba miyoiba ikhoigi awaba anaba shigadaba punamak kalbarigi cross the lowduna humni shuba numite hingat piba aikhoibu loina biriba Prabhu Jisu Christagi sengthoiraba minglenda yaifa mongol pizari ikai khumnazari loinana yengbiriba adom nada yektaba oibiu tekta kaidaba oibiu fattabadagi manung matam chadana setna khainaba leiramba taragasu adomgi punsida Prabhu Jisuna numit marini siduna fumduna leikraba mi hingalanba ngamba ipana adomdagi fattaba punamak lauthokpiduna mapal naidaba yengtaba pinabiba oirsanu amen mayam ngasi engonda Manipur dagi inaw mana mahaki testimony ama share tawrakpane gi WhatsApp ta testimony se mayam aina tajaba matamda asukki matik ishwar bu thagatcha mahak ahing bani haibase mahak ahing bai khoi ga loina ba Emmanuel ni haibase inaw dugi testimony da marik chumna takthok pi amasung inaw dugi testimony yengjaba matamda igi thamoi dei pana wangang birakki mayam ahing boy bagi maram na mahak na koida uhanning ba matam da uhalli fungdok ning ba matam da fungdok pirei mang da oirga su taibang da oirga su mayam adom da tahan jerakke adom thajaba moina adom na tawgado base adom share tawbiu mi pomna makte yausano ipa ishwar Jesu Christa gi Christmas ki tha sida mahak kanano haibudo adom takthok minase adom share tawbiu Holy Bible da gi ishwar gi wahai amak pathok serakke Matthew pandup amagi Matthew gi pandup amagi pada kunga humdoi yengu laisabi asingbi aduna mironduna machanipa ama pokani aduga mahakki maming Emmanuel kaugani masigi arthadi aikhoiga laiminaba ishwar haibani amen praise the Lord yam nungsibani yam athoibani mayam tabiu check subagi helper inaw magi testimony living testimony amasung inaw dugi wahai tajaba matamda ina nungai aigi thamoida ipana fungdok pibagi maramna inaw dugi awabdo Karadang oiraga su aina kokhanba ngamjagadra khanduna selgi oina mating khara su aina pangjakibani tabiu share tawbiu comment tawbiu aduga ishorbu Jesu Christa bu hingba ishorbu thagatpa kaubiganu aduga kanagumana Jesu Christa khangdaba oiragadi khangdriba oiragadi migi wahai tabiganu maramdi athembana diabolna phattabagi pangaladuna Jesu Christa kanano haibase ꯑꯩꯈꯣꯏꯗ ꯈꯪꯍꯟꯗꯅꯕꯒꯤ ꯍꯣꯠꯅꯔꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯇꯥꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯊꯥꯖꯕꯁꯤꯡꯗ ꯁꯥꯎꯕꯤꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯃꯍꯥꯛ ꯍꯥꯎ ꯈꯛꯀꯤ ꯂꯥꯏ ꯅꯠꯇꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯕꯨ ꯀꯟꯕꯤꯅꯕꯒꯤ ꯃꯄꯨꯅꯤ ꯃꯍꯥꯛ ꯑꯁꯦ ꯑꯪꯒ꯭ꯔꯦꯖꯅ ꯁꯟꯗꯣꯛꯔꯝꯕ ꯙꯔꯃ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯂꯣꯏꯅꯔꯝꯕ ꯁꯦꯕꯣꯛ ꯐꯣꯂꯣꯋꯔ ꯊꯣꯃꯥꯁ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈꯤ ꯃꯌꯥꯝ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯁꯟꯗꯣꯛꯈꯤꯕꯅꯤ ꯖꯤꯁꯨ ahingba ishorni pastor phuramba ina Christian yaramdaba ina ngasi Jesu gi thogol tawrise mahak ahingba oibagi maramnani mahak na khoibu nungsi phattaba khoibu kanbi aduga mahak ki wahai mahak na fungdok pibase lomnai daba sarga gi damukta ohenbi machanupi ishorna taibang panbu sukki madik nungsi bire haibadi mahak ki amatta ngairaba machanupa adu pine bire madu mahak pu thajaba mi khudingna mangdaduna lomba nai daba hingba punsi fangnanabani mahakti alpha amasung omega ni aidi hingatpa amasung hingbaduni aibu thajaba mahak adu shirabasu hingani aibu thajaduna hingliwa nekhoina kaidongoida su shiraroi nahakna masi thajabra haini hangbi Bible na ai thajai Prabhu Jesu nahak ahingbani aikhoibu ipana changna sargada pukatpigani heba thajai thajabasing share tawbiramu aduga handa Christmas ki numitta aina blanket chama khak laita lairagi yumda mating pangjagadori base adom na su kaubiganu adom su saruk yabiu adom na ngamjaba mating tawbiramu aigi background da paisa pinaba mating tawnaba kanasu leite aigi nupi khaktani icha sing khaktani tawjari base ipagi nungsiba do mayam punamakta khanganse awana kokhan minase Prabhu Jesu na pokhibagi sengthoiraba numitta adom na su thajabo oiragadi Prabhu Jesu bu thajabo oiragadi soidana mating tawbiramu Thagachari testimony living testimony ase tabiro ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯊꯕꯛ ꯑꯅꯤꯈꯛꯇꯪ ꯇꯧꯕꯤꯌꯦ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯖꯒꯦ ꯑꯗꯨꯒ ꯑꯉꯛꯄ ꯇꯧꯔꯛꯏꯕ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯄꯣꯠꯁꯛ ꯑꯣꯏꯅ ꯄꯤꯕꯤꯕꯅꯤ ꯑꯩꯅ ꯅꯤꯖꯕ ꯄꯣꯠꯁꯛꯁꯦ ꯑꯣꯏꯅ ꯄꯤꯕꯤꯕꯅꯤ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤ ꯍꯥꯟꯅ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯑꯩ ꯂꯤꯖꯔꯛꯀꯦ ꯃꯥꯡꯗ ꯎꯔꯤꯕ ꯆꯝꯄꯜꯁꯤ
ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯧꯕꯤꯕꯅꯤ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯧꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯔꯒ ꯂꯩꯕ ꯆꯠꯂꯒ ꯗꯨꯀꯥꯟꯗꯒꯤ ꯄꯣꯔꯛꯄ ꯅꯠꯇꯦ ꯃꯤꯅ ꯄꯤꯔꯛꯄ ꯅꯠꯇꯦ ꯀꯅꯥꯅ ꯄꯤꯕꯅꯣ ꯏꯁꯣꯔꯅ ꯄꯤꯕꯅꯤ ꯈꯟꯖꯩ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕꯁꯦ ꯀꯜꯕꯔꯤ ꯀ꯭ꯔꯣꯁꯇ ꯁꯤꯈꯤꯕꯗꯣ ꯑꯗꯨꯅ ꯂꯣꯏꯔꯝꯗꯦ ꯃꯍꯥꯛꯅ ꯁꯤꯗꯨꯅ ꯍꯤꯡꯀꯠꯇꯨꯅ ꯁꯔꯒꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯣꯏꯅ ꯀꯥꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯔꯤ ꯑꯃꯗꯤ ꯑꯩꯅ ꯍꯥꯏꯖꯕ ꯇꯥꯔꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯊꯥꯖꯔꯦ ꯑꯩ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯋꯥꯔꯤꯁꯦ ꯂꯤꯖꯔꯛꯀꯦ ꯑꯩꯁꯦ ꯊꯕꯛ ꯁꯨꯕ ꯌꯥꯎꯖꯩ ꯑꯩ ꯖꯨꯒꯥꯂꯤꯅꯤ ꯖꯨꯒꯥꯂꯤ ꯑꯣꯏꯕ ꯑꯩꯅ ꯊꯈꯥꯏꯗ ꯄꯩꯁꯥ ꯐꯪꯉꯤ ꯊꯈꯥꯏꯗ ꯄꯩꯁꯥ ꯐꯪꯕꯗꯣ ꯊꯈꯥꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯁꯦꯟꯗꯟꯁꯦ ꯇꯠꯊꯣꯛꯈ꯭ꯔꯦꯀꯣ ꯁꯦꯟꯗꯟ ꯇꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯐꯣꯟ ꯄꯩꯁꯥꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯤ ꯁꯦꯟꯗꯟꯁꯨ ꯇꯠꯁꯟꯈꯤꯕꯤ ꯑꯗꯨꯗꯩ ꯁꯦꯟꯗꯟ ꯂꯩꯅꯕ ꯄꯩꯁꯥꯁꯨ ꯂꯩꯇꯕꯤ ꯏꯃꯨꯡꯁꯦ ꯄꯠ ꯇꯠꯄ ꯇꯟꯖꯥ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯕꯣꯔꯣꯗ ꯆꯠꯂꯦ ꯕꯣꯔꯣꯗ ꯆꯠꯂꯒ ꯕꯣꯔꯣ ꯑꯩ ꯁꯦꯟꯗꯟꯗꯣ ꯇꯠꯊꯣꯛꯈ꯭ꯔꯦ ꯂꯨꯄꯥ 500ꯗ ꯄꯤꯌꯣ ꯐꯣꯟ ꯄꯩꯁꯥꯁꯨ ꯀꯥꯞꯀꯦ ꯁꯦꯟꯗꯟꯁꯨ ꯂꯩꯒꯦꯅ ꯑꯩꯅ ꯍꯥꯏꯖꯔꯨꯔꯦ ꯑꯗꯨꯒ ꯕꯣꯔꯣꯁꯨ ꯄꯩꯁా ꯄꯠ ꯇꯠꯄ ꯇꯥꯏꯃꯤꯡ ꯑꯣꯏꯔꯝꯕ ꯕꯣꯔꯣꯅ ꯉꯁꯤꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯀꯩꯅꯣ ꯊꯈꯥꯏ ꯐꯥꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯊꯈꯥꯏ ꯐꯥꯔꯒ ꯂꯧꯔꯣꯗꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯃꯕꯣꯛ ꯑꯃꯗ ꯆꯪꯉꯦꯀꯣ ꯈ꯭ꯔꯤꯁꯇꯦꯟ ꯃꯕꯣꯛꯇ ꯆꯪꯉꯒ ꯃꯕꯣꯛ ꯂꯨꯄꯥ 100ꯗ ꯄꯤꯌꯨ 100ꯗ ꯄꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯊꯈꯥꯏ ꯄꯩꯁా ꯐꯪꯉꯒ ꯃꯕꯣꯛꯇ ꯁꯣꯏꯗꯅ ꯄꯤꯁꯜꯂꯛꯀꯦ ꯁꯤꯡꯖꯜꯂꯛꯀꯦ ꯍꯥꯏꯔꯦ ꯑꯗꯨ ꯃꯕꯣꯛꯁꯨ ꯄꯩꯁꯥ ꯂꯩꯔꯝꯗꯕ ꯇꯟꯖꯥꯁꯤꯗ ꯏꯁꯣꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯇꯟꯖꯥꯗꯨꯗ ꯎꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯍꯪꯂꯨꯕ ꯄꯩꯁా ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯄꯩꯁా ꯄꯠ ꯇꯠꯄ ꯅꯨꯃꯤꯠ ꯑꯗꯨꯝ ꯊꯣꯛꯑꯝꯕ ꯑꯗꯨꯗꯒꯤꯗꯤ ꯃꯕꯣꯛꯁꯨ ꯄꯩꯁా ꯂꯩꯇꯦ ꯍꯥꯏꯔꯦ ꯄꯩꯁా ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯑꯦꯀꯣ ꯑꯩꯅ ꯏꯁꯣꯔꯗ ꯍꯥꯏꯖꯩꯌꯦ ꯏꯁꯣꯔ ꯑꯩ ꯁꯦꯟꯗꯜ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯀꯔꯝꯅ ꯊꯕꯛ ꯆꯠꯀꯅꯤ ꯁꯦꯟꯗꯜ ꯇꯣꯡꯗꯅ ꯑꯩ ꯊꯕꯛ ꯀꯔꯝꯅ ꯆꯠꯀꯅꯤ ꯏꯪꯊꯝ ꯊꯥꯒꯤ ꯏꯪꯈ꯭ꯔꯕꯁꯤꯗ ꯅꯆꯥꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯑꯣꯏꯔꯤꯕ ꯑꯩꯅ ꯁꯦꯟꯗꯜ ꯇꯣꯡꯗꯅ ꯆꯠꯄꯗꯣ ꯄ꯭ꯔꯚꯨ ꯅꯍꯥꯛꯄꯨ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯅꯦ ꯍꯥꯏꯔꯒ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯂꯥꯛꯄꯁꯤꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯁꯦꯟꯗꯟꯁꯦ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯀꯔꯝꯅ ꯇꯥꯔꯝꯃꯤ ꯁꯨꯝꯅ ꯂꯧꯊꯣꯛꯑ ꯇꯥꯔꯝꯕ ꯅꯠꯇꯦ ꯁꯦꯟꯗꯟꯁꯦ ꯑꯍꯟꯕ ꯑꯣꯏꯅ ꯆꯦꯔꯪꯗ ꯀꯤꯁꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯦꯟꯗꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯕꯤꯒꯦ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄ꯭ꯔꯊꯅꯥꯇꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯈꯨꯗꯛꯇ ꯄꯤꯕꯤꯌꯦ ꯑꯩꯅ ꯏꯁꯣꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯏꯁꯣꯔꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯍꯜꯂꯤ ꯏꯁꯣꯔꯕꯨ ꯍꯦꯟꯅ ꯊꯥꯖꯕ ꯍꯦꯜꯍꯜꯂꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯃꯛꯅ ꯑꯩꯅ ꯃꯁꯤꯒꯤ ꯁꯦꯟꯗꯟꯁꯤ ꯑꯩ ꯇꯣꯡꯊꯣꯛꯑꯣꯏ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕꯅꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯔꯨꯕ ꯄꯣꯠꯁꯛ ꯑꯣꯏꯅ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ ꯅꯥꯟꯅ ꯊꯝꯒꯅꯤ ꯑꯩ ꯇꯣꯡꯊꯣꯛꯅꯔꯣꯏ ꯑꯩꯅ ꯁꯤꯔꯕ ꯃꯇꯝꯗ ꯑꯩꯅ ꯂꯩꯔꯣꯟꯅꯨꯡꯗ ꯆꯜꯂꯕ ꯃꯇꯝꯗ ꯁꯦꯟꯗꯟꯁꯦ ꯑꯩꯅ ꯍꯤꯞꯀꯗꯧꯔꯤꯕ ꯀꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯍꯟꯒꯅꯤ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯁꯣꯔꯅ ꯀꯜꯕꯔꯤ ꯀ꯭ꯔꯣꯁꯇ ꯁꯤꯈ꯭ꯔꯕꯁꯨ ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯉꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯊꯋꯥꯏ ꯑꯁꯦꯡꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯒꯕꯨ ꯃꯤꯅ ꯊꯥꯖꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯂꯝꯕꯤ ꯃꯌꯥꯏꯗ ꯁꯦꯟꯗꯟ ꯑꯍꯟꯕ ꯇꯥꯔꯝꯃꯦꯒꯁꯦ ꯑꯩꯒꯤ ꯈꯣꯡꯒꯁꯨ ꯆꯞ ꯆꯥꯅꯕ ꯁꯦꯟꯗꯟꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯁꯦ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯏꯁꯣꯔꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯑꯩ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯑꯩ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯆꯔꯦ ꯍꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯥꯎꯗꯝꯖꯔꯤ ꯏꯅꯥꯎꯔꯣ ꯑꯥꯎ ꯃꯥꯅꯦ ꯑꯣꯖꯥ ꯏꯅꯥꯎꯅ ꯍꯧꯖꯤꯛꯇ ꯊꯥꯔꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯥ ꯏꯅꯥꯎꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯗꯣ ꯑꯩ ꯇꯥꯖꯔꯦ ꯑꯥ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯏꯅꯥꯎ ꯑꯥ ꯏꯁꯣꯔꯅ ꯏꯅꯥꯎꯕꯨ ꯂꯣꯏꯅꯕꯤ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯔꯦ ꯎꯝ ꯑꯗꯣ ꯏꯅꯥꯎ ꯍꯧꯖꯤꯛ ꯌꯨꯝꯗꯔ ꯀꯗꯥꯏꯗꯅꯣ ꯑꯧ ꯑꯩꯈꯣꯏ ꯌꯨꯝꯗꯅꯦ ꯀꯩꯅꯣ ꯑꯩꯅ ꯂꯝꯕꯤꯗ ꯆꯠꯄꯗ ꯐꯪꯉꯛꯄꯅꯦꯕ ꯍꯣꯏ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯏꯅꯥꯎꯒꯤ ꯆꯄꯜ ꯂꯩꯇꯕꯗꯣ ꯏꯁꯣꯔꯅ ꯎꯕꯤꯕꯅꯤꯀꯣ ꯑꯥ ꯑꯗꯣ ꯏꯅꯥꯎ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯀꯗ꯭ꯔꯣ ꯉꯁꯤ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ ꯏꯅꯥꯎꯅ ꯊꯕꯛ ꯁꯨꯔꯤꯗꯣ ꯀꯔꯤꯅꯣ ꯀꯩꯅꯣꯅꯦ ꯆꯦꯛꯀꯤ ꯖꯨꯒꯥꯂꯤ ꯑꯣ ꯆꯦꯛꯀꯤ ꯖꯨꯒꯥꯂꯤ ꯑꯗꯣ ꯏꯅꯥꯎꯒꯤ ꯆꯄꯜꯗꯣ ꯍꯧꯖꯤꯛ ꯂꯩꯔꯕ꯭ꯔꯣ ꯑꯥꯎ ꯂꯩꯔꯦ
ꯆꯄꯜ ꯏꯅꯥꯎꯅ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯆꯄꯜꯗꯨꯗꯤ ꯏꯅꯥꯎꯅ ꯊꯝꯖꯟꯒꯅꯤ ꯍꯥꯏꯀꯣ ꯑꯥꯎ ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯂꯩꯔꯕ꯭ꯔꯣ ꯑꯇꯣꯞꯄꯗꯤ ꯊꯈꯥꯏꯒꯤ ꯄꯩꯁꯥ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯂꯩꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯏꯁꯣꯔꯅꯅꯦꯀꯣ ꯑꯥ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇ ꯐꯣꯡꯗꯣꯛꯄꯤꯔꯦ ꯎꯝ ꯏꯅꯥꯎꯒꯤ ꯆꯄꯜ ꯂꯩꯅꯕꯒꯤ ꯄꯩꯁꯥ ꯊꯥꯈꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦꯀꯣ ꯎꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯅꯥꯎꯒꯤ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ 1,000 ꯍꯥꯞꯄꯛꯀꯦ ꯀꯩꯅꯣ ꯑꯣꯖꯥ ꯑꯩꯗꯤ ꯀꯩꯅꯣ ꯖꯤꯄꯦ ꯄꯥꯏꯗꯤꯌꯦ ꯅꯪꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯗꯁꯥ ꯅꯪꯒꯤꯀꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯦ ꯑꯥ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯃꯤ ꯑꯃꯗ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯄꯛꯑꯒꯦ ꯅꯪ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯣ ꯄꯤꯔꯛꯎꯀꯣ ꯑꯥꯎ ꯑꯗꯨꯒ ꯏꯁꯣꯔꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯁꯤꯁꯨ ꯈꯜꯂꯨ ꯑꯥ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯋꯥ ꯉꯥꯡꯕꯤꯌꯦ ꯇꯁꯦꯡꯅ ꯑꯥ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯉꯣꯟꯗ ꯄꯤꯅꯕꯒꯤ ꯄꯩꯁꯥꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯩꯍꯜꯂꯤꯀꯣ ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯅꯤ ꯅꯪꯅ ꯚꯤꯗꯤꯑꯣ ꯊꯥꯔꯛꯄ ꯏꯁꯣꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯑꯩꯅ ꯌꯦꯡꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯁꯦ ꯎꯝ ꯑꯗꯨꯅ ꯂꯨꯄꯥ 1,000 ꯑꯣꯛꯀꯗ꯭ꯔꯥ ꯑꯥꯎ ꯑꯣꯛꯑꯅꯤ ꯑꯣꯖꯥ ꯅꯪꯅ ꯄꯥꯝꯖꯕꯗꯨ ꯂꯩꯌꯨꯀꯣ ꯑꯥ ꯅꯪꯒꯤ ꯃꯃꯤꯡ ꯑꯝꯇꯪ ꯍꯥꯏꯔꯝꯃꯣ ꯑꯩꯒꯤ ꯃꯤꯡ ꯑꯅꯥꯎ ꯀꯧꯋꯦ ꯑꯣꯖꯥ ꯅꯅꯥꯎ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ 23 ꯑꯣ ꯏꯁꯣꯔꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯁꯣꯔꯒꯤ ꯊꯕꯛ ꯁꯨꯕ ꯑꯣꯏꯃꯤꯟꯅꯁꯤꯀꯣ ꯑꯥꯎ ꯑꯣꯖꯥ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯕ ꯀꯌꯥꯗ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯇꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯎꯝ ꯅꯪꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯗꯨꯅꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯨꯛꯅꯤꯡ ꯍꯣꯡꯒꯅꯤ ꯃꯍꯥꯛꯇꯤ ꯎꯝ ꯑꯍꯤꯡꯕ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯏꯃꯥꯅꯨꯑꯦꯜꯅꯤ ꯍꯥꯏꯕꯗꯣ ꯎꯝ ꯍꯣꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯍꯦꯟꯅ ꯍꯣꯏ ꯏꯁꯣꯔꯅ ꯅꯪꯕꯨ ꯁꯤꯟꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯅꯪ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯣ ꯅꯪ ꯑꯥ ꯍꯧꯖꯤꯛ ꯑꯝꯇꯪ ꯆꯠꯂꯒ ꯀꯣ ꯑꯥ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯗꯨꯀꯥꯟ ꯑꯌꯥꯝꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯩꯕꯅꯦꯕ ꯑꯥꯎ ꯑꯣꯖꯥ ꯑꯗꯨꯗ ꯑꯝꯇꯪ ꯃꯥꯒꯤ ꯏꯁꯀꯦꯟꯅꯔ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯦꯀꯥꯎꯟ ꯌꯥꯎꯕ ꯅꯝꯕꯔ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣꯀꯣ ꯑꯥꯎ ꯑꯣꯖꯥ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯄꯛꯀꯦ ꯑꯥ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯥꯎ ꯊꯝꯃꯒꯦꯀꯣ ꯑꯥꯎ ꯑꯣꯖꯥ ꯎꯝ